ngasi Akashvani Imphal gi studio da lengsin dun lai viribasi Manipur State Kala Academy na Manipur gi naha ai basing da lanthokpa Manipur State Kala Academy Young Writer Award lisingani kun mari phangbiraba MK Saroj Khan ne ahama makta da Saroj po ko gi Akashvani Imphal gi studio da taram nokchari ahama makta da Akashvani Imphal bo sigumatan jama pibi begi da makta ai gi mekai digi suikai kumna butchari thengna Saroj mafam da Manipur State Kala Academy na lanthokpa mana si phangbirakpada congratulations koi nungai ba phangdokchari thank you Saroj koi punna khamina wianaba haibudi akhanaba mi kharna di Saroj kanano haibudi khange adubu koi listener mayam punna khamina wianaba Saroj kadai dagino adu kari tamakpa haibuni ching baisagi background haijiba tare kitang hana thambiyo aigi mapung phaba ming se makak mayum Saroj Khan haibane ai wanggo yawang laikai degini Imphal West District degi ai bopokpa balem gi mingna MK Mamta saduga ai bopokpa panthau gi mingna MK na Shibalini ai khoi isin naw taruk ki manung degi aina ahum chubani aduga aigi educational background se ai hoji MA LLM loisinjare ai yum panjare aduga aigi loina bigi mingna Rubana bogi ma hoji DM University da research scholar roi lady hoi hoji Saroj na thambi gi boda LLM loisale habagi masak amasu uzekra hajariba hoi Kramai tawduna koi sahitya gi kari haitare masigi deviation se sahitya rom da thaktora ki base isana khoijangna lupluri base kari wakhal dagi no isage academic background na log mari leina bada leiraga haibasi su thambi tasengna har kan da masi se koi gi ai gi wafam na tabida Manipur society de yenga kan da naha student amada magi potential talent kai yauri ya se mama pan thoidokna natraga angang singduna thoidokna madu search tawra kan da thidu kan da madu gi lambi da sangna ba trekking je leitaba gi mami do ingon da sam tabra na khalle ada haibadi Manipur da naha singi potential se kari lei harga mama pana natraga angang duna thidok chana ba gi room se ma yamna ngaling schooling matam se gi war pra na khalle masigi mami se ingon da so dum taya do matang swai dei thamjage ka matau karmaina no haiba matam da aise pingai degi yum do ro laikai do ro aina haike bo adu da achumba do di ela ade adum yet kada bani kana yum da sum lai jaba aduna maram war kana masidi ai mai pana su ninga yam kan bani lo tamhallo kana haibe wo pham do ne ba adu aina su hoi ese khigi Manipur da competition kaya marom to basida ai debate competition se alias 100 plus kumba de yaw jarang badran khalle ado lebak fa bada ki 80 plus ta su competition tongan bada first second third ado consolation po yawna mana matum phangje ki ai tare aduna sigi trekking chela kanda ma di debate hai bani ma di marai kan bani kan haira kanda lo tam bano de nang din lo tam hai bado adu maina myam na haibi be yum da hai kanda dai sodum lo tam mage na khanjaruba adu duga aroi bada aina ingon da sum wakhan society thoge iba thodo wa thok mayam ta hai uhoidraba mayam si urakanda kai haitare mayam sida pining iba message se karam badana mayam se yogani kana khalma sida aina sum nai nejarak bada mamang thakta ai ba kaya so makhoi gi isai do wero natraga makhoi gi film drama lila da gi wero society sida impact choba kaya pira kanda ahong ba kaya la kya ba sikhala kanda ina iba gi lambi se sang khibne ba adubu professionally kai wena di lo da di changro ba aduga ani se sumaina tawra kanda professionally changro ni na madu su lawyer gi lamda so dum leijaba advocate loina su leijaba aduga aina pamjaba ibegi lamda society sida honghaningi ba machatching oheningdaba kaya werekliba sing asibu ahongba kara pulok ngamgadra na ibegi lamsida chodum leijaba ne aina sumain thamse hoji Saroj na thambi ki uda yamna hoji Manipur gi kare haitare awa mayok nari ba haitare mai kai mudati career counseling gi matang career gi matang da khara wat pagi mawong ma penjin biringai cherak sida su atobu wahang lakchening ne adubu Saroj soina khanana unariba tanja si logjaraga sahitya gi taibang dadi leiriba mesak amani koi matik manga leiba aiba ama oirakani haibagi manglana maso koi mayam da leijaribani thajeba su thamjaribani masida lakcharaga sahitya haibasida Saroj na chapiri se genre se drama da natte koi ujabuda phongbikraba lairik ani sairing aktini haijariba karigino sairing bo khanana pamluriba se thambiyo yamna fajaba wahang ne thamjage ado karigino haiba matamda koi gi ngasigi generation se ayambana koi gi patient yamna watpagi mami ama chawno u phange masigi matang sida aina thamjaning base dharma da sangna wari se wari paring se sangna paraga aduga kai dobagi koi gi khang makalaga aitare ne kuina matam kuina sanga kanda wakhan tabagi machat se khara khaje deep thinking aitare masi kitang walabra na khanje aduna maram ora kanda ai ngonda su aina pamjaba se atenba wa haina
ꯌꯥꯝꯅ ꯊꯨꯅ ꯋꯥꯈꯜ ꯇꯥꯕ ꯉꯝꯕ ꯋꯦ ꯑꯃ ꯊꯤꯔꯛꯄꯗ ꯁꯩꯔꯦꯡꯁꯤꯗ ꯇꯥꯖꯕꯅꯦ ꯍꯣꯏ ꯑꯩ ꯗꯔꯃꯥꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯁꯣꯔꯠ ꯁ꯭ꯇꯣꯔꯤꯒꯨꯝꯕ ꯑꯇꯦꯟꯕ ꯋꯥꯔꯤ ꯄꯔꯤꯡ ꯅꯠꯇ꯭ꯔꯒ ꯑꯁꯥꯡꯕ ꯋꯥꯔꯤ ꯄꯔꯤꯡ ꯏꯗꯕ ꯅꯠꯇꯦ ꯑꯗꯨꯃ ꯏꯖꯩ ꯑꯗꯨꯕꯨ ꯃꯔꯨꯑꯣꯏꯅ ꯁꯤꯗ ꯐꯣꯀꯁ ꯇꯧꯖꯔꯤꯕ ꯃꯦꯟ ꯑꯣꯏꯅ ꯇꯧꯖꯔꯤꯕꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯑꯇꯦꯟꯕ ꯋꯥꯍꯩ ꯈꯔꯁꯤꯅ ꯑꯑꯣꯟꯕ ꯈꯔ ꯄꯨꯔꯛꯄ ꯉꯝꯒꯗ꯭ꯔꯥꯅ ꯑꯩꯉꯣꯟꯗ ꯐꯥꯎꯔꯛꯄ ꯋꯥꯈꯜꯁꯤꯡꯗꯣ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯕꯅꯤ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯁꯔꯣꯖꯇꯒꯤ ꯈꯪꯖꯅꯤꯡꯕ ꯋꯥꯍꯪ ꯑꯃꯠꯇꯒ ꯍꯪꯖꯒꯦ ꯃꯗꯨꯗꯤ ꯏꯪ ꯁꯣꯛ 2018 ꯑꯃꯗꯤ ꯁꯔꯣꯖꯒꯤ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯏꯃꯥꯗꯤ ꯉꯛꯁꯝ ꯌꯧꯔꯦ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯐꯣꯡꯈ꯭ꯔꯕꯒꯤ ꯃꯔꯛꯇ ꯁꯔꯣꯖꯅ LLB ꯑꯃꯗꯤ LLMꯗ ꯊꯋꯥꯏ ꯂꯨꯞꯁꯤꯟꯅ ꯇꯝꯊꯕ ꯎꯖꯩ ꯂꯣ ꯇꯝꯕꯅ ꯁꯔꯣꯖꯒꯤ ꯁꯩꯔꯦꯡꯒꯤ ꯏꯊꯤꯜꯗ ꯑꯍꯣꯡꯕ ꯂꯥꯛꯍꯟꯈꯤꯕ꯭ꯔꯥ ꯂꯥꯛꯈ꯭ꯔꯕꯗꯤ ꯑꯍꯣꯡꯕꯁꯤꯡꯗꯨ ꯈꯔ ꯊꯝꯕꯤꯔꯝꯅꯕ ꯍꯥꯏꯖꯔꯤ ꯃꯇꯝꯒꯤ ꯈꯣꯡꯆꯠ ꯑꯍꯣꯡꯕ ꯂꯩ ꯑꯩꯒꯤ ꯈꯣꯡꯆꯠꯁꯨ ꯇꯞꯅ ꯇꯞꯅ ꯈꯔ ꯈꯖꯤꯛ ꯍꯣꯡꯗꯕ ꯅꯠꯇꯦ ꯑꯍꯤꯡꯕ ꯄꯣꯠ ꯍꯥꯏꯁꯤꯗꯕꯨ ꯂꯦꯡꯉꯤ ꯍꯣꯡꯉꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯁꯩꯔꯦꯡꯒꯤ ꯑꯍꯥꯟꯕꯒꯤ 2017ꯗ ꯏꯃꯥꯗꯤ ꯉꯛꯁꯝ ꯌꯧꯔꯦ ꯍꯥꯏꯕ ꯁꯩꯔꯦꯡꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯍꯥꯟꯕ ꯏꯗꯤꯁꯟ ꯐꯣꯡꯉꯦ ꯑꯅꯤꯁꯨꯕꯗ 2018ꯗ ꯑꯅꯤꯁꯨꯕ ꯏꯗꯤꯁꯟ ꯐꯣꯡꯖꯕꯅꯦ 2019ꯗꯅ ꯍꯤꯡꯅ ꯁꯤꯔ ꯄꯨꯟꯁꯤ ꯍꯥꯏꯔꯤꯕ ꯁꯩꯔꯦꯡꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯐꯣꯡꯖꯕꯅꯤ ꯁꯩꯔꯦꯡꯒꯤ ꯂꯥꯏꯔꯤꯛ ꯑꯅꯤ ꯑꯁꯤꯃꯛꯇꯗꯁꯨ ꯑꯍꯥꯟꯕꯒꯤ ꯁꯩꯔꯦꯡꯒꯤ ꯂꯥꯏꯔꯤꯛ ꯏꯃꯥꯗꯤ ꯉꯛꯁꯝ ꯌꯧꯔꯦ ꯍꯥꯏꯕꯁꯤꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯅꯍꯥ ꯑꯃ ꯑꯣꯏꯅ ꯄꯤꯅꯤꯡꯉꯝꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯇꯐꯣꯡꯅ ꯃꯌꯥꯝꯗ ꯍꯦꯛꯇ ꯑꯔꯣꯠ ꯑꯊꯨꯝ ꯂꯩꯇꯅ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯛꯅꯕ ꯍꯣꯠꯅꯕ꯭ꯔꯥꯅ ꯑꯩꯗꯤ ꯈꯟꯖꯩ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯍꯤꯡꯅ ꯁꯤꯔꯕ ꯄꯨꯟꯁꯤ ꯍꯥꯏꯁꯤꯗꯁꯨ ꯑꯍꯣꯡꯕ ꯑꯗꯨꯝ ꯈꯔ ꯈꯖꯤꯛ ꯂꯥꯛꯑꯦ ꯑꯗꯨꯒꯤ ꯃꯇꯨꯡ 2019ꯗꯒꯤꯅ ꯉꯁꯤ 2026 ꯌꯧꯔꯕꯁꯤ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯑꯗꯨꯒ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯅꯁꯨ ꯃꯔꯝ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯂꯣꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯂꯣꯌꯔꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯑꯦꯗꯚꯣꯀꯦꯠꯀꯤ ꯂꯝꯕꯤ ꯑꯁꯤꯗ ꯆꯪꯁꯜꯂꯨꯔꯀꯥꯟꯗ ꯃꯁꯤꯗ ꯃꯇꯝ ꯄꯤꯕ ꯉꯝꯃꯛꯇꯕ ꯑꯗꯨꯒ ꯈꯨꯟꯅꯥꯏꯔꯣꯜ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤꯁꯨ ꯂꯣꯒꯤ ꯃꯤꯠꯌꯦꯡꯗꯅ ꯀꯔꯤ ꯂꯩꯔꯤ ꯀꯔꯤ ꯑꯁꯣꯏꯕ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯀꯨꯞꯅ ꯑꯩꯒꯤ ꯈꯣꯔꯖꯩꯁꯦ ꯐꯥꯖꯤꯟꯕꯒꯤ ꯃꯃꯤ ꯑꯃꯁꯨ ꯑꯗꯨꯃꯛꯇ ꯂꯩꯖꯕꯁꯤꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯏꯔꯤꯛꯁꯦ ꯐꯣꯡꯕꯗꯁꯨ ꯈꯔ ꯈꯖꯤꯛ ꯃꯅꯤꯡꯍꯟꯂ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯩꯔꯦꯡꯒꯤ ꯂꯝꯁꯤꯗꯒꯤ ꯂꯣꯒꯤ ꯂꯝꯕꯤꯁꯤꯗ ꯆꯪꯁꯜꯂꯨꯕ ꯃꯇꯝꯗꯁꯨ ꯂꯣꯅ ꯏꯒꯅꯨ ꯍꯥꯏꯅ ꯀꯅꯥꯝꯇꯁꯨ ꯊꯤꯡꯕꯕꯨꯗꯤ ꯂꯩꯕ ꯅꯠꯇꯦ ꯃꯁꯤ ꯂꯣꯒꯤ ꯂꯝꯕꯤꯁꯤꯗ ꯆꯤꯜꯂꯤꯕ ꯊꯧꯒꯥꯏꯁꯤꯡꯁꯤꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯇꯝ ꯁꯥꯡꯅ ꯄꯤꯕ ꯉꯝꯗꯕꯁꯤꯅ ꯑꯍꯣꯡꯕ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯌꯦꯅ ꯊꯝꯖꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯁꯔꯣꯖꯇꯒꯤ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯖꯕ ꯃꯈꯥ ꯇꯥꯔꯛꯄꯗ ꯂꯥꯛꯆꯅꯤꯡꯕ ꯋꯥꯍꯪꯁꯤ ꯁꯔꯣꯖꯅ ꯍꯧꯖꯤꯛ ꯂꯣ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯤꯕ ꯑꯃ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌా ꯑꯃ ꯊꯦꯡꯅꯔꯝꯒꯅꯤꯅ ꯈꯜꯂꯤ ꯃꯁꯤ ꯏꯁꯥꯒꯤ ꯀ꯭ꯔꯤꯌꯦꯇꯤꯕꯤꯇꯤꯗ ꯃꯁꯤ ꯂꯧꯁꯤꯜꯂꯒ ꯈꯣꯏꯒꯤ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯗ ꯀꯌꯥꯃꯨꯛ ꯋꯥꯕ ꯊꯦꯡꯅꯩ ꯃꯃꯥꯡꯗ ꯑꯇꯦꯟꯕ ꯃꯇꯝ ꯈꯔꯗ ꯂꯥꯏꯔꯤꯛ ꯑꯅꯤ ꯐꯣꯡꯕꯒꯤ ꯃꯁꯛꯁꯤ ꯎꯖꯈ꯭ꯔꯒ ꯍꯟꯗꯛ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯀꯔꯝꯕ ꯂꯥꯏꯔꯤꯛ ꯐꯣꯡꯒꯗꯣꯏꯅꯣ ꯀꯔꯝꯕ ꯂꯥꯏꯔꯤꯛ ꯂꯥꯛꯀꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯈꯧꯔꯥꯡꯂꯤꯕꯒꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯇꯠ ꯑꯈꯝ ꯂꯩꯔꯝꯗꯕ ꯁꯔꯣꯖꯅ ꯃꯅꯤꯡ ꯍꯟꯕꯒꯤ ꯋꯥꯐꯝ ꯊꯝꯕꯤꯔꯤꯕꯁꯦ ꯑꯩꯈꯣꯏꯗ ꯈꯤꯇꯪ ꯅꯨꯡꯅꯥꯡꯕ ꯄꯣꯛꯆꯕ ꯃꯁꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯃꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ 2019ꯒꯤ ꯃꯇꯨꯡꯗ ꯀꯣꯔꯣꯅꯥ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯒ ꯂꯩꯕꯥꯛꯀꯤ ꯑꯣꯏꯔꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯁꯥꯡꯕ ꯑꯃꯁꯨ ꯂꯩꯔꯦ ꯁꯤꯒꯤ ꯃꯔꯝ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯑꯃꯨꯛꯀ ꯑꯇꯦꯟꯕ ꯃꯇꯝꯁꯤꯗ ꯑꯩ ꯌꯨꯝꯁꯨ ꯄꯥꯜꯂꯨꯔꯦ ꯍꯥꯏꯇꯥꯔꯦ ꯂꯨꯍꯣꯡꯖꯔꯦ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯁꯨ ꯑꯩ ꯍꯥꯏꯖꯈ꯭ꯔꯦ ꯑꯗꯨ ꯁꯤꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟ ꯃꯆꯥꯁꯨ ꯂꯩꯔꯦ ꯑꯗꯨꯗꯨꯒ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀ ꯂꯣꯌꯔꯒꯤ ꯂꯝꯕꯤꯗ ꯆꯪꯁꯜꯂꯀꯥꯟꯗ ꯁꯦꯗꯨꯜ ꯇꯥꯏꯠ ꯑꯣꯏꯔꯛꯄ ꯃꯇꯝ ꯀꯥ ꯍꯦꯟꯅ ꯄꯤꯕ ꯉꯝꯃꯛꯇꯕ ꯑꯗꯨ ꯁꯤꯒꯤ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯅꯥꯔꯣ ꯑꯁꯤꯗ ꯁꯥꯍꯤꯇ꯭ꯌꯕꯨ ꯂꯣꯏꯅ ꯁꯤꯟꯅꯣꯜꯕꯨ ꯅꯨꯡꯁꯤꯖꯕ ꯃꯤꯑꯣꯏ ꯈꯔ ꯈꯖꯤꯛ ꯅꯠꯇꯅ ꯂꯥꯏꯔꯤꯛ ꯂꯩꯕꯤꯕꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕꯤꯕꯒꯤ ꯆꯥꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯦꯝꯃꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏꯗ ꯄꯕ꯭ꯂꯤꯀꯦꯁꯟ ꯍꯥꯎꯁ ꯑꯃ ꯂꯩꯔꯀꯥꯟꯗ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤ ꯐꯣꯡꯕꯤꯔꯒ ꯑꯩꯈꯣꯏꯗ ꯑꯏꯕꯁꯤꯡꯗ ꯕꯦꯀअꯞ ꯑꯃ ꯄꯤꯕꯤꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯌꯥꯝꯅ ꯇꯥꯡꯉꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤ ꯅꯍꯥ ꯑꯏꯕꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯒꯅꯦꯅ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯪꯁꯤꯡꯗꯒꯤꯁꯨ ꯅꯍꯥ ꯑꯏꯕꯁꯤꯡꯒꯤ ꯅꯠꯇ꯭ꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯏꯕꯁꯤꯡꯒꯤꯗꯃꯛꯇ ꯈꯔ ꯈꯖꯤꯛ ꯑꯩꯈꯣꯏꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯅꯕ ꯂꯝꯕꯤ ꯂꯩꯕ ꯇꯥꯔꯒꯁꯨ ꯃꯉꯝ ꯆꯥꯅ ꯂꯩꯕ ꯂꯝꯕꯤ ꯂꯩꯇꯕꯅꯤꯅ ꯃꯁꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯁꯨ ꯑꯆꯧꯕ ꯑꯃꯁꯨ ꯂꯩꯌꯦꯅ ꯊꯝꯖꯒꯦ ꯑꯁꯤꯒꯨꯝꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯔꯝꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨꯒ ꯂꯥꯏꯔꯤꯛꯁꯦ ꯑꯃꯨꯛ ꯀꯃꯤꯡ ꯃꯊꯪꯒꯤ ꯊꯥꯗ ꯐꯣꯡꯉꯒꯦꯅ ꯑꯩꯅ ꯈꯟꯖꯕ ꯇꯥꯔꯒꯁꯨ ꯇꯝꯕ ꯉꯝꯗꯕ ꯏꯔꯥꯡ ꯑꯃ ꯍꯦꯛ ꯂꯥꯛꯁꯟꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯆꯥ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯅ ꯑꯩꯒꯤ ꯂꯥꯏꯔꯤꯛꯁꯦ ꯐꯣꯡꯕꯁꯦ ꯈꯔ ꯃꯇꯝ ꯈꯔ ꯄꯟꯊꯕꯅꯦ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯣꯒꯤ ꯂꯝꯕꯤꯁꯤꯗ ꯆꯪꯁꯜꯂꯨꯕ ꯃꯇꯝꯗ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯆꯥꯛꯁꯤꯡ ꯑꯗꯨꯃꯛ ꯐꯪꯗꯕ ꯅꯠꯇꯦ ꯐꯪꯉꯦꯅ ꯊꯝꯖꯒꯦ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯔꯥꯏꯇꯤꯡ ꯁ꯭ꯇꯥꯏꯜꯁꯦ ꯁꯣꯁꯥꯏꯇꯤꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯁꯤꯗ ꯑꯌꯥꯝꯕ ꯕꯦꯁ ꯇꯧꯔꯀꯥꯟꯗ ꯃꯁꯤ ꯑꯐꯕꯔꯣꯝꯗ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯗ ꯑꯩꯒꯤ ꯑꯩꯉꯣꯟꯗ ꯐꯥꯎꯔꯛꯄ ꯋꯥꯈꯜꯂꯣꯟꯁꯤꯡꯗꯣ ꯃꯦꯁꯦꯖ ꯄꯤꯖꯕ ꯔꯣꯝꯗ ꯕꯦꯁ ꯇꯧꯖꯕꯅꯤ ꯍꯧꯖꯤꯛ ꯁꯔꯣꯖꯅ ꯄꯟꯕꯤꯈꯤꯕꯗ ꯃꯅꯤꯄꯨꯔꯒꯤ ꯅꯍꯥ ꯑꯏꯕꯁꯤꯡꯅ ꯃꯥꯌꯣꯛꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯍꯥꯏꯕꯗꯤ ꯁꯦꯟ ꯊꯨꯝꯒꯤ ꯑꯗꯨꯒ ꯔꯤꯗꯔꯁꯤꯞ ꯍꯟꯊꯕ ꯃꯔꯨꯑꯣꯏꯅ ꯁꯩꯔꯦꯡꯗꯅꯁꯨ ꯑꯃꯨꯛ ꯍꯦꯟꯅ ꯍꯟꯊꯩ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯩꯈꯣꯏꯅ ꯇꯥꯖꯕ ꯐꯪꯉꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯁꯦꯟ ꯄꯨꯊꯣꯛꯆꯔꯒ ꯐꯣꯡꯖꯕ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯇ꯭ꯔꯥꯟꯖꯤꯁꯟꯒꯤ ꯃꯇꯝꯗꯁꯨ ꯂꯩꯕꯅꯤꯅ
Bangla amadi maitai mayek ani da phongokpagi larik amuk phongboda ani phongboga manabagi phim amma leibase akhuna su dum ujai hariba mayam se konsinbiraga Sarojna Manipur da hojik aiba larik phongdribasing larik phongningbasing da kari paujil thambiba yai haibado naha aiba moina thambiyo masigi matangda igi oibo wakhalon khara haijarubada naha aiba amai tongan balaiba aiba singsigi larik phongbagi matangsi da haijarubada initiative ti myama lokhat pire tamna haitare ko naha aiba singi mana na Manipur language department naga thambidana aduga hoji level fabadega ina phangjariba Manipur state kala academy young writer award ka maina thambire aduiba taraga so award singa sidi chahi amada muktang natraga miwai ama khatang ani khatang phangba oibanina aduga aiba dike amarom leibanina aduga tunglam chatki puari semdoriba khunai rol asigi masakta aga lengdan lehawgadrup sida aiba singda oibanina aduga aiba singa sichuna ha aiba singdegi semgalakadaba oibanina makhoi singa sibu financially oro natra kari gumba scheme khara da yengbira kanda haitare tawbiya tabu khara tawbira kanda moiba support tawbira kanda haibadi khoigi samna har kanda lari ama phongura kanda yumna haidorise loinma haine delay te kamaloini kanda like to phonga kaidoni paisa su mange lupa ls na sai Rahul na thambiriba dumaina lari ama phongma matamda hojikti Bengali mayek maitai mayek ana ani ma hap tori baneba lising yang khai changa dabdo la amadi compulsory chang dori baneba aduna kaisu natabada su amna sel thungi wana ramatam asida lupa la amang khidok sokpudi to oda madun like su laibi dok su natte highway concept ama lak toreba laksu lai baneba aduna naha ai basing se ahambada lai phongom bataraga su matung tarakpada phongning begi apamba se mangbadagi ai basing se masing wachalakadrana mi paijabaduneba adubo lewa fabadagi saite academy makhada young writers 35 years ki makhada leiba mioisingi di ahamba magi mapunsi da phongba ahamba larik tum hogi makhada phongba ya be scheme su leire ama madui criteria singduna tongana thamgra kanda sumain tawdana Manipur government na su initiative khra lobira kanda ai basingbo kitang makhoigi lambi asida maningtamna chachaba ngambagi lambi ma pibi bataragadi ikhoigi na aiba kaya su thola kanda aduga lairibasing asibusu maningtamna iba ngambagi lambi ma mafam ama phangadra habado aigi thajabni sumaina thamjage yam nungaije tunglam chatki miyeng loinaba wafamne na khali yam nungaije matung taba wahangsi Saroj se chahi taruk hena nupi gi hakki human rights ki matang da thabak shu oina pubirami haina su tajai mashida ehakna hangzining libadi Saroj ki sereng na nupi shingi natraga gender issues ki advocacy tarokpa matamda while sangda seasonable while on asinata vida sereng da mokhoi gi damakta karamna advocacy tawbige haibasi matanga thambiramu yamna phajaba wahangni aina thamjage aigi oiba masida nupi khunai amadi samase toliba tolai talaira tolatara basingi thabu khara khajik tawjarakpa se aiga loinarga chatpanina aiga saireng da so dum mami ta da banate mami tai adubu makhoi singa se manaba thak amada pukhalakna ba haiba tare egoigi nupi singbu namjanam thekpiba sigumba singa se lautho akanda khunai asidagi cholaba tolatara basingbu awangba thakta manaba khunai ama oinaba aduga nupi su nupaga natra khunai sida khenaba amta laitana logi miyeng da su punamak chamana banina adugi level adu phoba yorokpada khara khajing mateng oigadra aduna aigonda farpo khalon singa do adum saireng da mamita je na sumain thamjake yamna phajana thambirame saireng da mamita bagi wafam je lakcheringai da Saroj ki mamang thakta phongraba lairik ani hajabu tare masidagi isana khoidaba sairemta ekoi punna taminasi haidana Saroj da hangatchage saireng khudimakti miyamgi mafamde honing bani adu botela matam asidadi saireng khudim pathokpai khudong cha laitawni na aigi ani suba lairik hingna siraba punsi airiba saireng gi lairik asidagi yawba hanbagi saireng asi pajage hoi saireng sigi maming siki gi ahum ibokna wari libirami siki gi ahum tawbagi hangam mapun yonbagi ibokna wari libirami siki gi ahum tawbagi hangam mapun yonbagi imana wari libirami siki gi ahum tawbagi haimang chuhi totpido imana wari libirami siki gi ahum tawbagi haimang chuhi totpido aina ngasi thengnari siki gi ahum tawbagi miyoibagi punsi yonbagi yamna fazagre koi saireng paaba amadi saireng taabda phaw nungai badumba ngasigi studio sida phangi haijariba hauji Saroj na su pabikiba anisuba saireng lairik hingna sirbu punsi masi taab matamda koida kitang top thokpa haijabu tare aduga mamangdi hanana phongkiba imadi ngaksam yaure hairisimak akoigi folklore dagi chingthorakpa akoigi roots ka mari leinaba mingthol maknena khanjai masigi matang da su
peculiar masakse kamina lepkhibage kitang share tawbiyo ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯂꯥꯏꯔꯤꯛ ꯑꯅꯤꯃꯛ ꯏꯃꯥꯗꯤ ꯉꯛꯁꯝ ꯌꯧꯔꯦ ꯍꯤꯡꯅ ꯁꯤꯔ ꯄꯨꯟꯁꯤ ꯍꯥꯏꯔꯤꯕ ꯁꯩꯔꯦꯡꯒꯤ ꯂꯥꯏꯔꯤꯛ ꯑꯅꯤꯃꯛꯁꯤꯒꯤ ꯀꯣꯚꯔ ꯗꯤꯖꯥꯏꯟꯁꯦ ꯑꯩꯒꯤ ꯏꯌꯥꯝꯕ ꯃꯥꯏꯀꯦꯜ ꯀꯣꯟꯊꯧꯖꯝꯅ ꯌꯦꯛꯄꯤꯕꯅꯦ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯅꯤꯁꯤꯃꯛ ꯄꯦꯇ꯭ꯔꯤꯌꯣꯇꯤꯛ ꯔꯥꯏꯇꯔ ꯐꯣꯔꯝꯒꯤ ꯕꯦꯅꯔ ꯃꯈꯥꯗ ꯐꯣꯡꯖꯈꯤꯕꯅꯦ ꯑꯗꯣ ꯑꯍꯥꯟꯕꯒꯤ ꯁꯩꯔꯦꯡꯒꯤ ꯂꯥꯏꯔꯤꯛ ꯏꯃꯥꯗꯤ ꯉꯛꯁꯝ ꯌꯧꯔꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯃꯁꯤ ꯏꯃꯥꯗꯤ ꯉꯛꯁꯝ ꯌꯧꯔꯦ ꯀꯧꯕ ꯁꯩꯔꯦꯡ ꯑꯃ ꯂꯥꯏꯔꯤꯛ ꯃꯅꯨꯡꯗ ꯌꯥꯎꯗꯦ ꯑꯗꯣ ꯃꯌꯥꯝꯅ ꯁꯝꯇꯥꯏꯝꯁ ꯀꯩꯒꯨꯝꯕꯗ ꯁꯩꯔꯦꯡ ꯑꯃꯒꯤ ꯃꯃꯤꯡꯗ ꯂꯥꯏꯔꯤꯛꯁꯦ ꯑꯌꯥꯝꯕꯅꯁꯨ ꯃꯃꯤꯡ ꯊꯣꯟꯒꯟꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨꯝ ꯌꯥꯎꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯃꯁꯤꯃꯛꯇꯤ ꯑꯩꯒꯤꯗꯤ ꯑꯣꯏꯖꯗ꯭ꯔꯦ ꯑꯗꯣ ꯃꯁꯤꯗ ꯑꯩꯅ ꯏꯃꯥꯗꯤ ꯉꯛꯁꯝ ꯌꯧꯔꯦ ꯍꯥꯏꯗꯨꯅ ꯁꯩꯔꯦꯡ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯁꯩꯔꯦꯡ 50ꯁꯤꯒꯤ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯊꯣꯟꯖꯔꯤꯁꯤ ꯃꯔꯝꯗꯤ ꯑꯩꯒꯤ ꯁꯩꯔꯦꯡꯁꯤꯡ ꯑꯁꯤ ꯑꯌꯥꯝꯕꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯀꯥꯟꯗ ꯏꯖꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩꯅ ꯁꯤꯗ ꯏꯃꯥꯗꯤ ꯉꯛꯁꯝ ꯌꯧꯔꯦ ꯍꯥꯏꯗꯨꯅ ꯇꯥꯏꯇꯜ ꯑꯁꯤ ꯄꯤꯖꯔꯤꯕꯁꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏ ꯑꯁꯦ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯁꯣꯊꯔꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯃꯤ ꯁꯥꯃꯛꯑꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔ ꯏꯃꯥꯁꯦ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯅ ꯑꯁꯣꯟꯕꯕꯨ ꯅꯝꯊꯕꯤꯕꯅ ꯁꯤꯒꯨꯝꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝꯁꯤꯅ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔ ꯏꯃꯥꯁꯦ ꯉꯛꯁꯝ ꯌꯧꯔꯦ ꯇꯧꯕꯇꯕꯨ ꯉꯛꯁꯝ ꯌꯧꯔꯤ ꯉꯥꯡꯊꯣꯛꯄꯒꯤ ꯇꯥꯕꯒꯤ ꯎꯕꯒꯤ ꯇꯟꯖꯥꯗꯤ ꯐꯪꯉꯤ ꯃꯁꯤꯗ ꯏꯃꯥꯁꯤ ꯀꯜꯍꯧꯗꯕ ꯇꯥꯔꯒꯗꯤ ꯄꯨꯡꯂꯨꯞ ꯂꯨꯞꯈ꯭ꯔꯒꯅꯤ ꯄꯨꯡꯂꯨꯞ ꯂꯨꯞꯄ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯅ ꯏꯃꯥ ꯂꯨꯞꯄ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯄꯨꯂꯞ ꯃꯥꯡꯃꯤꯟꯅꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯀꯟꯕꯒꯤ ꯇꯟꯖꯥ ꯑꯃꯗꯤ ꯂꯩꯔꯤ ꯑꯩꯈꯣꯏ ꯀꯟꯃꯤꯟꯅꯍꯧꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯅꯤ ꯑꯩꯅ ꯄꯤꯖꯅꯤꯡꯉꯤꯕꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯍꯤꯡꯅ ꯁꯤꯔꯕ ꯄꯨꯟꯁꯤ ꯍꯥꯏꯔꯤꯕ ꯁꯩꯔꯦꯡꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯁꯨ ꯄꯦꯇ꯭ꯔꯤꯌꯣꯇꯤꯛ ꯔꯥꯏꯇꯔꯒꯤ ꯕꯦꯅꯔ ꯃꯈꯥꯗ ꯐꯣꯡꯖꯕꯅꯦ ꯑꯗꯣ ꯁꯤꯒꯤ ꯍꯤꯡꯅ ꯁꯤꯔꯕ ꯄꯨꯟꯁꯤ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯇꯥꯏꯇꯜ ꯑꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏꯁꯦ ꯍꯤꯡꯉꯤ ꯍꯥꯏꯕꯇ ꯉꯥꯏꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯎꯅ ꯎꯗ꯭ꯔꯕ ꯇꯥꯅ ꯇꯥꯗ꯭ꯔꯕ ꯑꯗꯨꯒ ꯉꯥꯡꯊꯣꯛꯄ ꯑꯆꯨꯝꯕꯁꯤ ꯀꯔꯤꯅꯣ ꯈꯪꯅ ꯆꯤꯟꯕꯥꯟꯁꯤꯗꯒꯤ ꯉꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯕ ꯑꯗꯩ ꯑꯐꯕ ꯋꯥꯈꯜꯁꯦ ꯑꯆꯨꯝꯕ ꯋꯥꯈꯜꯁꯤ ꯀꯔꯤꯅꯣ ꯈꯟꯅ ꯈꯪꯗ꯭ꯔꯕ ꯑꯁꯤꯔꯕ ꯄꯨꯟꯁꯤ ꯑꯃꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯇꯨꯝꯁꯟꯅꯔꯤꯕ ꯑꯩꯈꯣꯏꯁꯦ ꯃꯤꯀꯞ ꯊꯣꯛꯍꯧꯗꯕ ꯇꯥꯔꯕ ꯁꯤꯕꯒ ꯄꯪꯈꯛ ꯑꯣꯏꯔꯤꯕꯁꯦ ꯍꯤꯡꯒꯠꯍꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯀꯔꯝꯕ ꯈꯨꯟꯅꯥꯏ ꯑꯃ ꯂꯥꯛꯀꯗꯕꯅꯣ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯅ ꯍꯤꯡꯅ ꯁꯤꯔꯤꯁꯤꯗꯒꯤ ꯁꯤꯅ ꯁꯤꯈꯤꯕ꯭ꯔꯥꯁꯨ ꯈꯪꯕ ꯉꯝꯗꯦ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯤꯌꯔ ꯇꯧꯅꯕꯒꯤ ꯇꯟꯖꯥꯗꯨ ꯂꯧꯖꯔꯀꯥꯟꯗ ꯂꯥꯏꯔꯤꯛꯁꯤ ꯐꯣꯡꯖꯈꯤꯕꯅꯦꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯃꯈꯥ ꯇꯥꯔꯛꯄꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯦ ꯁꯩꯔꯦꯡꯒꯤ ꯑꯃꯗꯤ ꯂꯥꯏꯔꯤꯛꯀꯤ ꯃꯇꯥꯡꯗꯅꯤ ꯅꯩꯔꯤꯉꯩꯁꯤꯗ ꯁꯔꯣꯖꯁꯤꯒꯤ ꯑꯣꯏꯅ ꯏꯁꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯑꯏꯕ ꯁꯩꯔꯦꯡ ꯏꯕ ꯀꯕꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯅ ꯈꯜꯂꯤ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯗꯨꯃꯛ ꯂꯩꯌꯦꯅ ꯊꯝꯖꯒꯦ ꯑꯩꯒꯤ ꯔꯥꯏꯇꯤꯡ ꯁ꯭ꯇꯥꯏꯜꯁꯤꯒꯁꯨ ꯏꯃꯥꯟꯅꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯕꯗ ꯀꯕꯤ ꯂꯥꯏꯁ꯭ꯔꯝ ꯁꯃꯔꯦꯟꯗ꯭ꯔ ꯃꯍꯥꯛꯅꯦꯅ ꯊꯝꯖꯒꯦ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯂꯥꯏ 10ꯗ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯂꯤꯕ ꯕꯥꯔꯊ ꯁꯦꯟꯇꯤꯅꯔꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯑꯁꯤ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯃꯥꯡꯖꯤꯜ ꯊꯥꯔꯕ ꯑꯩꯈꯣꯏꯒꯤ ꯀꯕꯤ ꯔꯠꯅ ꯑꯁꯤꯒꯤ ꯃꯃꯤꯡ ꯄꯜꯂꯛꯄꯁꯤꯃꯛ ꯅꯨꯡꯉꯥꯏꯕ ꯄꯣꯛꯆꯦꯅ ꯊꯝꯖꯒꯦ ꯃꯈꯥ ꯇꯥꯔꯛꯄ ꯋꯥꯍꯪꯁꯤꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏꯔꯣꯝꯗ ꯂꯥꯛꯆꯒꯦ ꯁꯔꯣꯖꯒꯤ ꯑꯦꯀꯥꯗꯦꯃꯤꯛꯀꯤ ꯑꯣꯏꯕ ꯈꯣꯡꯆꯠꯁꯦ ꯌꯥꯝꯅ ꯔꯤꯃꯥꯔꯀꯦꯕꯜ ꯑꯣꯏꯅ ꯎꯖꯩ ꯍꯥꯏꯖꯔꯤꯕ ꯁꯣꯛ 2013ꯗ BA ꯂꯣꯏꯔꯕ ꯃꯇꯨꯡ LLM ꯐꯥꯎꯕ ꯇꯝꯊꯗꯨꯅ ꯃꯗꯨꯒꯤ ꯃꯇꯨꯡꯗ MA ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯅ ꯇꯥꯖꯩ ꯃꯁꯤꯗ ꯈꯪꯖꯅꯤꯡꯂꯤꯕꯗꯤ ꯁꯔꯣꯖꯒꯤ ꯈꯣꯡꯆꯠꯇ ꯊꯦꯡꯅꯈꯤꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯔꯕꯨꯁꯨ ꯄꯥꯎꯗꯝꯕꯤꯌꯨ ꯃꯤꯑꯣꯏꯕ ꯑꯃ ꯂꯩꯕ ꯇꯥꯔꯒꯗꯤ ꯄꯨꯟꯁꯤ ꯑꯃ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯒꯅꯤ ꯑꯗꯣ ꯑꯩꯒꯤ ꯑꯦꯀꯥꯗꯃꯤꯛꯁꯤꯗ ꯃꯤꯌꯥꯝꯅ ꯑꯗꯨꯝ ꯍꯪꯅꯩ ꯅꯪ BA ꯑꯅꯤꯔꯛ ꯇꯧꯔꯨꯕ ꯃꯥꯁꯇꯔ ꯑꯅꯤꯔꯛ ꯇꯧꯔꯤꯁꯦ ꯀꯔꯤ ꯏꯟꯇꯔꯦꯁꯅꯣ ꯀꯥꯏꯅ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯁꯝꯇꯥꯏꯝꯁ ꯀꯗꯥꯏ ꯐꯥꯎꯕ ꯂꯥꯏꯔꯤꯛ ꯇꯝꯈꯤꯗꯣꯏꯅꯣ ꯀꯥꯏꯅ ꯍꯥꯏꯕꯁꯨ ꯐꯥꯒꯤ ꯑꯣꯏꯅꯒ ꯍꯥꯏꯇꯥꯔꯦ ꯁꯤ ꯇꯁꯦꯡꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯁꯦ ꯀ꯭ꯂꯥꯁ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯌꯥꯝ ꯋꯥꯅ ꯍꯧꯔꯛꯑꯦ ꯏꯆꯤꯟ ꯏꯅꯥꯎꯁꯨ ꯌꯥꯝꯃꯤ ꯏꯆꯤꯟ ꯏꯅꯥꯎ 3ꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯍꯧꯔꯛꯑꯦ ꯍꯧꯔꯛꯄꯁꯤꯗ ꯀ꯭ꯂꯥꯁ 4 ꯑꯦꯗꯃꯤꯁꯟ ꯇꯧꯔꯝꯕ ꯀꯥꯟꯗꯒꯤ ꯑꯗꯨꯋꯥꯏꯗꯒꯤ ꯁ꯭ꯇꯗꯤ ꯕ꯭ꯔꯦꯛ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯒ ꯀ꯭ꯂꯥꯁ 4 ꯇꯝꯕ ꯇꯣꯛꯑꯀꯥꯟꯗ ꯆꯍꯤꯗꯤ ꯃꯥꯡꯍꯟꯗꯕꯤꯗ ꯆꯍꯤ 1-2 ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯑꯀꯥꯟꯗ ꯆꯍꯤ ꯀ꯭ꯂꯥꯁ 6ꯀꯤ ꯇꯪꯈꯥꯏꯁꯤꯗꯒꯤ ꯑꯃꯨꯛꯀ ꯑꯩꯁꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯧꯋꯦꯕ ꯑꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯅ ꯇꯝꯕ ꯐꯪꯈꯤꯗꯕꯗꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯅ ꯂꯥꯏꯔꯤꯛꯁꯦ ꯄꯦꯟꯅ ꯇꯝꯒꯦ ꯍꯥꯏꯕꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯅ ꯈꯪꯉꯤꯕ ꯅꯣꯂꯦꯖꯁꯤꯡꯗꯣ ꯇꯥꯟꯁꯤꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯁꯨꯃꯥꯏꯅꯁꯨ ꯂꯩꯖꯩ ꯑꯗꯨꯅ ꯑꯦꯀꯥꯗꯃꯤꯛꯀꯤ ꯃꯔꯝꯗ ꯑꯋꯥꯕ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯇꯥꯡꯀꯛ ꯑꯃꯅ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯋꯥꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯦ ꯃꯤꯒꯤ ꯄꯩꯁꯥ ꯌꯥꯝꯅ ꯁꯦꯟ ꯌꯥꯝ ꯇꯣꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯏꯄꯥꯁꯦ ꯆꯍꯤ ꯑꯃꯒ ꯎꯅꯕ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯄꯥꯉꯟꯁꯤꯡꯒꯤ ꯐꯦꯁꯇꯤꯚꯦꯜ ꯏꯠ ꯑꯃꯨꯛꯇꯪ ꯂꯥꯛꯄꯁꯦ ꯁꯤꯒꯤ ꯏꯠꯁꯦ ꯍꯌꯦꯡ ꯑꯣꯏꯔꯅꯤ ꯍꯥꯏꯕꯒꯤ ꯉꯁꯤꯒꯤ ꯍꯥꯏꯇꯥꯔꯦ ꯇꯥꯏꯅꯕ ꯑꯍꯤꯡꯁꯤꯗꯒ ꯏꯄꯥꯁꯤ ꯂꯥꯛꯀꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯂꯥꯛꯑꯀꯥꯟꯗ ꯌꯥꯝꯅ ꯋꯥꯅ ꯃꯤꯔꯣꯜ ꯑꯃꯗꯧꯅ ꯂꯩꯔꯛꯑꯀꯥꯟꯗ ꯌꯥꯝ ꯋꯥꯅ ꯍꯧꯔꯛꯈꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯂꯤꯇꯔꯦꯆꯔꯒꯤ ꯂꯝꯗ ꯂꯥꯛꯀꯥꯟꯗ ꯂꯤꯇꯔꯦꯆꯔꯒꯤ ꯂꯝꯗ ꯑꯍꯥꯟꯕꯒꯤ ꯁꯩꯔꯦꯡꯒꯤ ꯂꯥꯏꯔꯤꯛꯁꯦ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯑꯃꯗ ꯄꯩꯁా ꯅꯨꯡꯁꯥ ꯇꯧꯔꯒ ꯑꯗꯨꯝ ꯐꯣꯡꯕꯤꯈ꯭ꯔꯦ ꯑꯅꯤꯁꯨꯕꯩꯁꯨ ꯐꯣꯡꯕꯤꯈ꯭ꯔꯦ ꯑꯗꯣ ꯁꯣꯁꯥꯏꯇꯤꯗꯒꯤ ꯈꯨꯟꯅꯥꯏꯗꯒꯤ ꯃꯤ ꯃꯌꯥꯝ ꯑꯃꯅ ꯍꯥꯏꯕꯤꯔꯛꯄ ꯋꯥꯐꯝ ꯀꯌꯥ ꯃꯔꯣꯝ ꯂꯩ ꯃꯥ ꯃꯆꯥꯅ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯁꯩꯔꯦꯡ ꯏꯔ ꯀꯩꯗꯧꯅꯗꯣꯏꯅꯣ ꯂꯥꯏꯔꯤꯛ ꯐꯣꯡꯕ ꯌꯥꯎꯔꯨꯅꯨ ꯀꯥꯟꯗ ꯖꯁ
ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯕ ꯊꯧꯗꯣꯛ ꯑꯃ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯂꯥꯏꯔꯤꯛꯁꯦ ꯐꯣꯡꯕꯒꯤ ꯏꯟꯚꯥꯏꯇꯦꯁꯟ ꯀꯥꯔꯠꯀꯁꯦ ꯆꯦꯄꯥꯎꯒꯁꯦ ꯄꯤꯔꯨꯔꯕ ꯑꯗꯨꯒ ꯑꯁ ꯀꯩꯗꯧꯅꯗꯣꯏꯅꯣꯗ ꯑꯣꯏꯁꯨ ꯄꯥꯔꯣꯏꯗꯕꯗ ꯀꯥꯏꯅ ꯍꯥꯏꯕꯤꯌꯦꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯤ ꯑꯗꯒꯤ ꯍꯧꯖꯤꯛꯇꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯇ꯭ꯔꯦꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯉꯦ ꯁꯤꯗ ꯀ꯭ꯔꯤꯇꯤꯁꯤꯖꯝꯗꯤ ꯑꯩ ꯑꯣꯜꯋꯦꯁ ꯑꯦꯛꯁꯦꯞ ꯇꯧꯖꯩ ꯍꯦꯟꯅ ꯐꯔꯛꯅꯕꯅꯤ ꯑꯗꯨꯕꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯁꯩꯔꯦꯡꯁꯦ ꯄꯨꯊꯣꯛꯑꯀꯥꯟꯗ ꯐꯦꯛ ꯑꯦꯀꯥꯎꯟ ꯁꯦꯝꯃꯀꯥꯟꯗ ट्रोल ꯑꯣꯏꯅ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤꯕꯨ ꯁꯩꯔꯦꯡꯂꯅꯦ ꯀꯔꯥꯏ ꯇꯧꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯥꯏꯅ ꯇꯧꯔꯀꯥꯟꯗ ꯁꯤꯒꯨꯝꯕꯒꯤ ꯁꯤꯁꯨ ꯂꯩ ꯑꯗꯨꯕꯨ ꯁꯤ ꯈꯨꯟꯅꯥꯏꯒꯤ ꯃꯆꯠꯅꯤ ꯃꯣꯏꯗꯒꯤ ꯋꯥꯔꯧꯕ ꯀꯔꯤꯝ ꯂꯩꯇꯦ ꯑꯩꯒꯤ ꯔꯥꯏꯇꯤꯡ ꯁ꯭ꯇꯥꯏꯜ ꯍꯦꯟꯅ ꯐꯔꯛꯅꯕ ꯍꯦꯟꯅ ꯑꯐꯕ ꯔꯣꯝꯗꯣ ꯂꯥꯛꯅꯕꯅꯦꯅꯁꯨ ꯈꯟꯖꯔꯤ ꯑꯗꯨꯒ ꯄꯦꯟꯊꯣꯛꯆꯩꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯁꯔꯣꯖꯀꯤ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤꯁꯦ ꯇꯥꯖꯕꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯍꯣꯠꯅꯅꯤꯡꯕꯒꯤ ꯏꯊꯤꯜ ꯑꯃ ꯐꯥꯎꯍꯟꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯃꯁꯨ ꯈꯟꯖꯩ ꯍꯥꯏꯕꯗꯤ ꯑꯋꯥꯕꯒꯤ ꯄꯂꯣꯟ ꯀꯌꯥꯁꯤ ꯅꯝꯈꯥꯏꯔꯒ ꯉꯁꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯀꯤꯗꯃꯛ ꯖꯁꯇꯤꯁꯀꯤꯗꯃꯛ ꯑꯃꯗꯤ ꯈꯣꯔꯤꯔꯣꯜꯗ ꯉꯁꯤꯗꯤ ꯍꯦꯟꯅ ꯃꯇꯣꯜ ꯂꯣꯝꯕꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯁꯔꯣꯖꯇ ꯂꯥꯛꯆꯅꯤꯡꯕ ꯋꯥꯍꯪꯁꯤ ꯂꯥꯏꯔꯤꯛ ꯑꯅꯤꯗꯤ ꯑꯩꯈꯣꯏ ꯎꯖꯕ ꯐꯪꯈ꯭ꯔꯦ ꯏꯁꯣꯔꯅ ꯆꯥꯟꯕꯗꯒꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯄꯟꯗꯅ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛ ꯃꯈꯥ ꯐꯣꯡꯅꯤꯡꯉꯒ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯅꯅꯤ ꯈꯪꯗꯦ ꯏꯁꯥꯒꯤ ꯑꯇꯣꯞꯄ ꯃꯔꯝꯅꯅꯤ ꯈꯪꯗꯦ ꯉꯁꯥꯏꯁꯨ ꯃꯔꯝ ꯈꯔ ꯊꯝꯕꯤꯈ꯭ರೆ ꯃꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯐꯣꯡꯒꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯑꯁꯥ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯀꯔꯤ ꯑꯩꯈꯣꯏꯗ ꯍꯥꯏꯗꯣꯛꯄ ꯌꯥꯕ ꯐ꯭ꯌꯨꯆꯔ ꯄ꯭ꯂꯥꯟ ꯍꯥꯏꯖꯕ ꯇꯥꯔꯦ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯑꯇꯦꯟꯕ ꯃꯇꯝꯗ ꯌꯥꯝꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯩꯕꯥꯛꯀꯤ ꯂꯩꯔꯤꯕ ꯁꯤꯅꯥꯔꯣ ꯑꯁꯤꯅ ꯐꯒꯠꯂꯛꯄ ꯇꯥꯔꯒꯗꯤ ꯑꯩ ꯐꯣꯡꯖꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯩꯖꯔꯦ ꯑꯗꯨꯒ ꯋꯥꯔꯤ ꯃꯆꯥꯒꯤ ꯂꯥꯏꯔꯤꯛ ꯑꯃꯒ ꯅꯣꯕꯦꯜ ꯑꯃꯒ ꯁꯨꯃꯥꯏꯅ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯖꯔꯤꯑꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯁꯩꯔꯦꯡ ꯏꯕ ꯑꯣꯏꯅ ꯎꯔꯝꯕ ꯁꯔꯣꯖꯁꯤ ꯉꯁꯤꯗꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯅꯣꯚꯦꯜ ꯏꯕ ꯋꯥꯔꯤ ꯃꯆꯥ ꯏꯕ ꯑꯃ ꯑꯣꯏꯅꯁꯨ ꯃꯥꯏꯊꯣꯡ ꯌꯥꯝꯕ ꯑꯏꯕ ꯑꯃ ꯑꯣꯏꯅꯁꯨ ꯎꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯁꯨ ꯃꯥꯡꯖꯧꯅꯅ ꯂꯧꯃꯤꯟꯅꯔꯁꯤ ꯂꯟꯆꯦꯟꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯔꯣꯖ ꯉꯁꯤ ꯉꯥꯏꯍꯥꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯃꯤꯅ ꯂꯥꯟꯊꯣꯛꯄ ꯃꯅꯥ ꯑꯁꯤ ꯐꯪꯂꯕ ꯃꯇꯨꯡꯗ ꯏꯀꯨꯏ ꯀꯨꯏꯗꯅ ꯍꯥꯏꯔꯤꯕ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯈꯤꯇꯪ ꯁꯥꯟꯅꯕ ꯐꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯕ ꯂꯣꯏꯅꯅ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯗꯁꯨ ꯅꯍꯥ ꯑꯏꯕꯒꯤ ꯐꯤꯕꯝꯁꯤ ꯀꯃꯥꯏꯅ ꯂꯩꯔꯤ ꯍꯥꯏꯕ ꯆꯥꯎꯔꯥꯛꯄ ꯃꯁꯛ ꯑꯃ ꯁꯔꯣꯖꯅ ꯌꯦꯟꯕꯤꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯄꯤꯕꯤꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯔꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯏꯝꯐꯥꯜꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁ꯭ꯇꯥꯐꯁꯤꯡꯅ ꯑꯁꯤꯒꯨꯝꯂꯕ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯗꯨꯅ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥ ꯑꯣꯏꯔꯤꯕ ꯑꯏꯕꯁꯤꯡꯒꯤ ꯃꯌꯥꯝꯗ ꯁꯛ ꯇꯥꯛꯄꯤꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯕ ꯑꯁꯤꯒꯤꯗꯃꯛꯇꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯑꯩ ꯅꯍꯥ ꯑꯏꯕ ꯀꯌꯥꯇ ꯅꯠꯇꯅ ꯍꯤꯔꯝ ꯀꯌꯥꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯛ ꯇꯥꯛꯄꯤꯔꯛꯈꯣ ꯍꯥꯏꯅ ꯊꯝꯖꯒꯦ